ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯈꯔ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯁꯨ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ 2ꯁꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏ 11 ꯑꯦꯄ꯭ꯔꯤꯜꯗ ꯀꯥꯞꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥ ꯑꯦꯞꯇ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥ ꯑꯦꯞꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯕꯨ ꯏꯄꯣꯝ ꯃꯤꯗꯤꯌꯥ ꯑꯦꯞ ꯍꯥꯞꯄꯤꯗꯨꯅ ꯀꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯑꯒ ꯄꯦ ꯑꯣꯟ ꯗꯤꯃꯥꯟꯗ ꯀꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯛꯑꯒ ꯌꯦꯡꯕꯤꯈꯤꯕꯀꯣ ꯄ꯭ꯔꯤꯕꯨꯛ ꯇꯧꯈꯤꯕꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯑꯒ ꯀꯣꯟꯅ ꯄ꯭ꯔꯤꯕꯨꯛꯀꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯣꯟꯇꯦꯁ ꯑꯁꯤ ꯊꯝꯖꯕꯅꯤ ꯀꯣꯟꯇꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯦꯒꯤ ꯇꯥꯡ 2 ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 2 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯆꯩ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯛꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯊꯥꯖꯒꯤ ꯄꯦꯃꯦꯟ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤꯕꯅꯤ ꯅꯨꯃꯤꯠ 4ꯅꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ 4ꯅꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯦꯖꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯊꯥꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯦ ꯀꯌꯥꯃꯨꯛꯀ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯛ ꯇꯥꯔꯤꯁꯦ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯊꯥꯖꯤꯜꯂꯛꯏꯁꯦ ꯃꯤ 12 ꯈꯛꯇꯅꯦ ꯃꯤ 12ꯁꯤꯒꯤ ꯑꯣꯏꯅ ꯂꯣꯇꯔꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯌꯦꯡꯕꯗꯤ ꯃꯤ ꯂꯤꯁꯤꯡ ꯑꯃꯅꯤ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞ ꯑꯦꯞꯇꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯒꯅꯤꯅ ꯊꯥꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯅꯦ ꯍꯥꯏꯔꯤꯕ ꯄ꯭रोग्꯭ꯔꯥꯝ ꯀꯩꯅꯣꯁꯤꯕꯨꯗꯤ ꯀꯣꯟꯇꯦꯁꯁꯤꯕꯨꯗꯤ ꯑꯗꯣ ꯌꯥꯝꯅ ꯊꯥꯖꯗꯕ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯂꯥꯛꯄꯤꯒꯅꯤꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ 4 daysꯀꯤ ꯃꯇꯝ ꯄꯤꯕꯁꯤꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯝ ꯄꯤꯖꯕꯅꯤ ꯑꯗꯨꯕꯨ 12 ꯈꯛꯇꯅꯦ ꯐꯪꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯁꯤꯗ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯊꯥꯖꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯣꯝꯗ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕ ꯁꯣꯝꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃꯗꯤ ꯄꯦꯃꯦꯟ ꯄ꯭ꯔꯨꯐ ꯊꯥꯖꯤꯟꯕꯤꯈꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩ ꯂꯧꯈꯠꯆꯔꯒ ꯑꯗꯨꯝ ꯃꯤꯡꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦꯕꯀꯣ ꯂꯣꯇꯔꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯇꯔꯤꯁꯦ ꯍꯧꯖꯒꯦ ꯂꯥꯏꯚꯁꯤ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯃꯤ ꯈꯤꯇꯪ ꯌꯥꯝꯃꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯗ ꯃꯤꯟꯁ ꯂꯥꯏꯛ ꯑꯩꯈꯣꯏꯗ ꯊꯥꯖꯟꯕꯤꯍꯧꯗꯕ ꯀꯁꯇꯃꯔꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯀꯣ ꯊꯥꯖꯟꯕꯤꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯦꯁꯟꯁ ꯑꯇꯩꯁꯨ ꯂꯩꯔꯤꯑꯕ ꯉꯁꯤꯗꯤ ꯀ꯭ꯋꯦꯁꯟꯁ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯃꯌꯥꯝ ꯇꯧꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯨ ꯃꯈꯟ ꯃꯌꯥꯝ ꯄꯤꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯦꯝ ꯁꯥꯗꯅ ꯂꯩꯖꯔꯤꯑꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯖꯒꯦ ꯉꯥꯏꯍꯥꯛ ꯀꯣ ꯌꯥꯔꯤꯈꯩꯗꯤ ꯁꯦꯌꯔ ꯇꯧꯊꯣꯛꯄꯤꯌꯣ ꯂꯥꯏꯚꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯣ ꯑꯩꯈꯣꯏ ꯀ꯭ꯋꯦꯁꯟꯁꯦ ꯍꯧꯖꯅꯕ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤꯁꯨ ꯍꯧꯅꯅꯕ ꯑꯗꯨꯒ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯍꯦꯟꯕ ꯀꯩꯀꯩ ꯑꯩꯈꯣꯏꯅ ꯁꯣꯝꯗꯒꯤ ꯁꯤꯟꯖꯔꯛꯀꯗꯒꯦꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯖꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯣꯇꯔꯤꯁꯤꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯖꯤꯜꯂꯛꯄꯗ ꯌꯥꯎꯕ ꯃꯤ ꯃꯁꯤꯡꯁꯤꯗꯒꯤ ꯃꯤ 3 ꯂꯧꯈꯠꯀꯅꯤꯀꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯥꯡ 10ꯁꯤꯗ ꯑꯦꯅꯤꯚꯔꯁꯔꯤ 3rd anniversary ꯑꯣꯏꯌꯦ ꯏꯄꯣꯝꯅ ꯆꯍꯤ 3 ꯁꯨꯖꯜꯂꯛꯄ 3 ꯁꯨꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒꯤꯐꯠ ꯈꯔ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀ꯭ꯋꯦꯁꯟ ꯈꯔ ꯑꯃꯁꯨ ꯍꯪꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯅ ꯂꯩꯔꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯏꯄꯣꯝꯒꯤ ꯑꯦꯞꯁꯤꯕꯨ ꯍꯥꯞꯄꯤꯔꯒ ꯁꯤꯅꯦꯃꯥ ꯇꯣꯏꯅ ꯌꯦꯡꯕꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯥꯟꯁ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯤꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯏꯄꯣꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯍꯧꯅꯕ ꯇꯧꯖꯒꯦꯀꯣ ꯑꯗꯣ ꯃꯤ ꯃꯁꯤꯡꯁꯦ ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯤ ꯃꯌꯥꯝ ꯌꯥꯔꯤꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯉꯁꯤꯒꯤ ꯀꯣꯟꯇꯦꯁט ꯑꯁꯤꯗ ꯄꯦꯃꯦꯟ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯕꯣꯛꯁꯇ ꯊꯥꯖꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯗ ꯊꯥꯖꯟꯕꯤꯔꯛꯄ ꯏꯟꯕꯣꯛꯁꯇꯕꯨ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯞꯇꯕꯨ ꯑꯣꯏꯁꯅꯨꯀꯣ ꯑꯅꯤꯃꯛꯇ ꯑꯦꯅꯤꯋꯦꯌꯔ ꯊꯥꯖꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁ ꯌꯥꯎꯕꯤꯔꯒꯗꯤ ꯚ꯭ꯌꯨꯋꯔꯁ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯐꯦꯠ ꯀꯃꯦꯟꯁꯤꯗ ꯍꯥꯏꯐꯦꯠ ꯊꯥꯖꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯦꯁꯄꯨ ꯍꯥꯏꯔꯁу ꯊꯥꯖꯟꯕ ꯌꯥꯎꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯖꯟꯖꯈ꯭ꯔꯦꯅ ꯑꯗ ꯉꯔꯥꯡ ꯐꯥꯎꯕꯗ ꯐꯖꯅ ꯊꯥꯖꯟꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯑꯅ ꯑꯝꯇꯪ ꯊꯥꯕꯤꯔꯛꯎꯕ ꯌꯦꯁ ꯊꯥꯖꯟꯗꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯄ ꯌꯥꯏꯀꯣ ꯌꯥꯔꯒꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯣꯏꯅꯗꯤ ꯏꯕꯤꯔꯛꯀꯅꯣ ꯀꯩꯅꯣ ꯀꯃꯦꯟꯇ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯑꯩꯈꯣꯏ ꯄꯥꯖꯔꯤꯀꯣ खितंग प्राइवेसी थमनबको फोन नंबर नु इबदुदि अखोइजु लाउथोकपा मतमदा मिंगतमक लाउथोकनी अदो कैमरा जु अदुम उचरकेको संध्या लैसुंगबम यस हाइना हाइरे यस हाइरेको संध्या लैसुंगबम संध्या अखोइगी बेस्ट ऑफ लक अदु तपना येंगसु तौ सिदि तपना येंगागे मयाम हाइफेट येंगिसे मयाम येंगिसे संध्या लैसुंगबम यस
ꯑꯇꯣꯞꯄ ꯌꯥꯎꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯁꯟꯙ꯭ꯌꯥꯁꯦ ꯈꯛꯇꯔꯣ ꯑꯩꯈꯣꯏꯒꯤ ꯊꯥꯖꯤꯜꯂꯛꯄꯁꯦ ꯑꯁꯤ ꯂꯥꯏꯚꯁꯤꯗ ꯌꯦꯡꯕꯤꯔꯤꯁꯦ ꯌꯦꯁ ꯁꯟꯙ꯭ꯌꯥ ꯔꯥꯀꯦꯁ ꯑꯣꯏꯅꯥꯝꯆꯥ ꯍꯥꯏꯔꯦ ꯃꯥꯅ ꯊꯥꯖꯤꯜꯂꯛꯑꯦꯅ ꯍꯥꯏꯔꯦ ꯑꯣꯏꯅꯥꯝꯆꯥ ꯔꯥꯀꯦꯁꯁꯨ ꯌꯦꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯤꯁ ꯑꯆꯧꯕ ꯔꯥꯀꯦꯁ ꯌꯨꯇ꯭ꯌꯨꯕꯇꯒꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯔꯥꯀꯦꯁ ꯑꯣꯏꯅꯥꯝꯆꯥ ꯌꯦꯁ ꯍꯥꯏꯅ ꯊꯥꯖꯤꯟꯕꯤꯔꯛꯑꯦ ꯂꯥꯏꯚꯁꯤꯕꯨ ꯆꯅꯤꯡꯈꯣꯝꯕꯤ ꯂꯣꯏꯇꯣꯡꯕꯝ ꯀꯣ ꯀꯩ ꯊꯥꯖꯤꯟꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯛꯑꯦ ꯆꯅꯤꯡꯈꯣꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯦ ꯑꯝꯇꯪ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯤꯜꯝꯒꯨꯝꯕ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯖꯕ ꯃꯇꯝꯗ ꯄꯤꯔꯤꯌꯣꯗꯤꯀꯦꯂꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯀꯣꯟꯇꯦꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯁꯤꯟꯖꯩꯌꯦꯕꯀꯣ ꯔꯨꯄꯥꯂꯤ ꯌꯨꯝꯅꯥꯝ ꯔꯨꯄꯥꯂꯤ ꯌꯦꯁ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦꯀꯣ ꯔꯨꯄꯥꯂꯤ ꯕꯦꯁ ꯑꯣꯐ ꯂꯛ ꯀꯣ ꯑꯩꯈꯣꯏ ꯍꯧꯗ꯭ꯔꯤꯉꯩꯗ ꯕꯦꯁ ꯑꯣꯐ ꯂꯛ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯔꯥꯃꯩ ꯑꯣꯀꯦ ꯌꯦꯡꯒꯦ ꯑꯩ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯌꯥꯝꯈꯤꯖꯅꯣ ꯃꯤ 12 ꯈꯛꯇꯅꯤ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯇ꯭ꯔꯤꯁꯦ ꯑꯣꯠꯂꯒ ꯃꯤ 3 ꯈꯛ ꯂꯧꯈꯠꯂꯛꯀꯅꯤꯀꯣ ꯑꯗꯨꯝꯇꯪ ꯉꯥꯏꯃꯤꯟꯅꯖꯦ ꯑꯗꯣ ꯌꯥꯔꯤꯈꯩ ꯆꯪꯕꯤꯔꯛꯑꯒꯗꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯒꯗꯤ ꯑꯗꯨꯝ ꯌꯦꯁꯅ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯌꯥꯔꯤꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ ꯊꯣꯏ ꯈꯨꯃꯟꯆꯥ ꯁꯤꯌꯔꯁꯤ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯈꯤꯇꯪ ꯌꯥꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯇꯥꯏꯞꯇ ꯇꯧꯕꯅꯤꯅ ꯔꯥꯀꯦꯁ ꯑꯣꯏꯅꯥꯝꯆꯥꯅ ꯍꯥꯏꯕ ꯑꯁꯤꯅ ꯔꯥꯀꯦꯁ ꯈꯨꯃꯟ ꯍꯥꯏꯕ ꯑꯣꯀꯦ ꯁꯤꯗ ꯚꯦꯂꯤꯗ ꯑꯣꯏꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯚꯦꯔꯤꯐꯥꯏꯠ ꯇꯧꯔꯕ ꯑꯦꯞꯇ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯑꯗꯨꯒ ꯄꯦꯃꯦꯟꯁꯦ ꯑꯩꯈꯣꯏꯗ ꯌꯧꯔꯛꯈ꯭ꯔꯕ ꯁꯤꯡ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯅꯝꯕꯔ ꯁꯣꯏꯅꯔꯒ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄ ꯌꯥꯎꯔꯒꯗꯤ ꯑꯗꯨꯃꯗꯤ ꯚꯦꯂꯤꯗ ꯑꯣꯏꯔꯣꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯦꯔꯤꯐꯥꯏꯠ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯄꯣꯝꯗ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯧꯗꯨꯅ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯕꯥꯏ ꯑꯦꯟ ꯋꯥꯠꯆꯇꯒꯤ ꯈꯨꯊꯥꯡꯗ ꯌꯦꯡꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯁꯤꯒꯤ ꯂꯣꯇ꯭ꯔꯤꯁꯤꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯣ ꯇꯤ ꯇꯤꯗ ꯌꯦꯡꯉꯨꯔꯒ ꯁꯤꯗ ꯄꯦꯃꯦꯟ ꯊꯥꯖꯤꯜꯂꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨ ꯌꯥꯔꯤꯈꯩꯗꯤ ꯏꯄꯣꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯏꯄꯣꯝꯗ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯂꯣꯇ꯭ꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯑꯗꯨꯝ ꯃꯥꯡꯍꯟꯕꯤꯒꯅꯣꯅ ꯍꯥꯏꯖꯒꯦ ꯇꯟꯖꯥ ꯆꯥꯅ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯑꯅꯧ ꯑꯅꯧꯕ ꯀꯣꯟꯇꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯏꯟ ꯑꯞꯇ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯕꯨꯛꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯒ ꯂꯣꯇ꯭ꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯕꯨ ꯈꯤꯇꯪ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯍꯥꯏꯖꯒꯦ ꯑꯗꯨ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯒꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯌꯦꯡꯖꯕꯅꯦ ꯂꯥꯏꯐꯁꯦ ꯃꯤꯁꯦ ꯌꯥꯝꯗꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯗ꯭ꯔꯤꯕꯁꯤꯀꯣ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯌꯣ ꯂꯥꯏꯐꯁꯦ ꯑꯦꯠꯂꯤꯁ ꯃꯤ ꯍꯧꯖꯤꯛ ꯑꯩꯅ ꯎꯖꯕꯗ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯦꯀꯣ ꯃꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯤ 3-4ꯗꯩ ꯍꯦꯟꯅ ꯌꯥꯎꯕ ꯎꯗꯦ ꯑꯩꯈꯣꯏꯒꯤ 66K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛꯇ ꯃꯤ 4-5 ꯌꯦꯡꯕ ꯍꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯒꯤ ꯂꯦꯚꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯦꯕꯀꯣ ꯃꯥꯒꯤ ꯏꯄꯣꯝꯗ ꯐꯤल्मꯗꯤ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯊꯥꯖꯟꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯦꯁ ꯍꯥꯏꯔꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯌꯦꯁ ꯍꯥꯏꯔꯤꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯀꯩꯅꯣꯝꯇ ꯃꯔꯛꯇꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯌꯦꯁ ꯍꯥꯏꯔꯤꯁꯤꯅ ꯄꯦꯃꯦꯟ ꯄ꯭ꯔꯨꯐ ꯀꯩꯀꯩ ꯌꯥꯎꯔꯒ ꯉꯔꯥꯡ ꯐꯥꯎꯕꯗ ꯊꯥꯖꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯈꯩꯗꯨ ꯑꯣꯏꯗꯣꯏꯅꯤꯀோ ꯑꯗꯣ ꯁꯣꯝꯁꯦ ꯂꯣꯇ꯭ꯔꯤꯗꯣ ꯅꯪꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯄꯣꯝꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯏꯁꯟꯁ ꯍꯥꯏꯇꯥꯔꯦ ꯁꯤꯅꯦꯃꯥ ꯏꯄꯣꯝꯒꯤ ꯑꯦꯞꯇꯒꯤ ꯌꯦꯡꯉꯒ ꯁꯤꯅꯦꯃꯥ ꯌꯦꯡꯕꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯀꯣꯏꯁꯟꯁ ꯈꯔ ꯍꯪꯖꯒꯅꯤꯕ ꯀꯣꯏꯁꯟꯗꯨꯗ ꯁꯣꯝꯅ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯁꯤꯅꯦꯃꯥꯗꯨ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯂꯥꯏꯅꯁꯨ ꯈꯨꯝꯕ ꯉꯝꯅꯤꯕ ꯑꯟꯁꯔꯗꯣ ꯆꯨꯝꯅ ꯈꯨꯝꯕ ꯃꯤꯗ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯍꯥꯏꯇꯥꯔꯦ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯌꯥꯎꯔꯤ ꯑꯗꯨꯒ ꯒꯤꯐ ꯍꯦꯝꯄꯔꯁ ꯌꯥꯎꯔꯤ ꯍꯦꯝꯄꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯁꯤ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯅꯤ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯥꯂꯦꯝ ꯀꯣꯟꯈꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯣ ꯍꯧꯖꯤꯛ ꯀꯣꯏꯁꯟꯁ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯁꯣꯝꯅꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯦ ꯑꯌꯥꯝꯕꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯀꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯦ ꯈꯤꯇꯪ ꯅꯦꯝꯅ ꯎꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯧꯖꯤꯜꯂꯁꯤꯔꯥ ꯍꯧ ꯌꯥꯔꯦ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯝ ꯌꯥꯝ ꯀꯟꯅ ꯂꯧꯖꯔꯔꯣꯏꯒꯦꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯤꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯌꯥꯔꯤꯈꯩꯗꯤ ꯁꯤꯌꯔꯗꯤ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯇꯝ ꯂꯣꯏ ꯆꯤꯟꯅꯕ ꯉꯥꯛꯇꯅꯤ ꯃꯇꯝꯁꯨ ꯐꯠꯇꯕ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯖꯔꯣꯏ ꯃꯌꯥꯝꯒꯤꯀꯣ ꯑꯩꯈꯣই ꯀꯩꯅꯣꯁꯦ ꯀꯣꯟꯇꯦꯁꯁꯦ ꯍꯧꯅꯕ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ 4D ꯅꯨꯡꯁꯤꯕꯩꯅ ꯅꯨꯡꯁꯤꯃꯟꯕꯩ 2ꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ 3 ꯋꯤꯅꯔꯁ ꯈꯟꯖꯒꯅꯤ ꯀꯣꯟꯇꯦꯁ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯑꯩ ꯔꯤꯄꯤꯠ ꯇꯧꯖꯒꯦ 3 ꯋꯤꯅꯔꯁ ꯈꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯩꯅ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯁꯤꯖꯟ 2ꯒꯤꯀꯣ 11th April ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯤꯗꯤꯌꯥ ꯑꯦꯞꯇ
ꯀꯛꯑꯒ ꯌꯦꯡꯕꯤꯈꯤꯕ ꯀꯁꯇꯃꯔ ꯑꯣꯏꯕꯤꯒꯗꯕꯅꯤ ꯅꯝꯕꯔ 1 ꯅꯠꯇ꯭ꯔꯕꯤꯗ ꯀꯛꯄꯒꯤ ꯃꯍꯨꯠꯇ ꯁꯣꯔꯤ ꯕꯥꯏ ꯑꯦꯟ ꯋꯥꯆ ꯀꯛꯄꯒꯤ ꯃꯍꯨꯠꯇ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯑꯣꯏꯅ ꯂꯧꯕꯤꯈꯤꯕ ꯀꯁꯇꯃꯔꯁ ꯑꯣꯏꯕꯤꯔꯕ 1 month ꯑꯣꯏꯕ ꯌꯥꯏ 2 months 6 months ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯄ꯭ꯂꯥꯟ ꯂꯧꯕꯤꯔꯒ ꯌꯦꯡꯕꯤꯈꯤꯕ ꯀꯁꯇꯃꯔꯁ ꯑꯣꯏꯕꯤꯔꯕ ꯑꯗꯨꯒ ꯃꯥꯅꯁꯨ ꯊꯥꯖꯟꯕꯤꯔꯛꯄ ꯑꯩꯈꯣꯏꯗ ꯃꯤꯟꯁ ꯑꯩꯈꯣꯏꯗ ꯅꯍꯥꯟꯒꯤ ꯀ꯭ꯂꯦꯝ ꯇꯧ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯅꯨꯡꯗ ꯊꯥꯖꯟꯕꯤꯔꯛꯈꯤꯕ ꯀꯁꯇꯃꯔꯁ ꯑꯣꯏꯕꯤꯔꯒꯗꯤ ꯃꯥꯁꯨ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯅꯕ ꯇꯧꯖꯒꯦ ꯃꯌꯥꯝ ꯁꯦꯝ ꯁꯥꯗꯅ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏꯒꯤ 3 winners ꯀꯣ ꯈꯟꯖꯒꯗꯣꯏꯅꯤ ꯊꯥꯖꯟꯕꯤꯔꯛꯄ एंट्रीसना 22 people थाजनबिरए अखोइगी इनबॉक्स ता अदुगा WhatsApp की अखोइगी लाइन दा थाजन लग लेरे अखोइगी हुजी अखोइगी बॉल सिदा हुजी अखोइ केनो अखोइगी 22 people को 22 viewers की अखोइगी मिंग जे सुमाइना लेरे मयाम दा अममम तौरगा अखोइ यंगनजगे करम करम मिसक नो थाजन बिरई दो हाइब दो अखोइ सुमाइना याम सेंगना मयाम मांग दा को कैमरा जिना जु मयाम उबिरमगनी एन खले स्क्रीन दा हाइपेट मिडियंग ताबियु रोमिता अदुम हौदुक चा हौजरगे को वकोंग थेम माजे अखोइगी इपोम दा फिल्म जे यंगबिग्रे अदो इपोमना वेरीफाई तौजरे को सिमा इपोमना वेरीफाई तौर कस्टमर नि को मासे अखोइगी लॉटरी ओट पजिदा तुम यावरनी रोमिता अखोइना रोमिता लाइव सिबु यंगबिबा तारगदी यस हाइना केनोदा अखोइ कमेंट सेक्शन दा यस ना अमतंग हाइबिरमुबा खुद थांगल ले हाइना खंजगे अदुगा मथंगदा अमुक लोकल चरीजिना मोमो को थांगजम को मोइजिन मयुम मिराज मोइजिंग मयुम मिराज को मोइजिंग मयुम मिराज मासु वेरीफाइड ओइरे मासे अखोइना अखोइ सिस्टम दा चेक तौजरबा व्यूअर मनी मासु अखोइगी ngasi की कॉन्टेस्ट असिदा सरुक याबिगनी सनातोंबी मोइरांगचा सनातोंबी मोइरांगचा को सनातोंबी मोइरांगचा लाइव ते याउबिरगदी अखोइगी यस हाइना तंग तौबिरो मथांग मुलखोचगे हुइड्रोम स्वीटी को थैंक यू अखोइगी व्यूअर सिमाजी यंगबिबई दमकत को अदुगा याम एक्टिवली पार्टिसिपेट तौबिरे अखोइगी लाइव सिदजु याउबिरगदी यस एन हाइबिरो अखोइगी थाजन बिरकपगी दमकतसु थैंक यू मरक थना केनोदगी अमतंग केनोमतंग लौगे अखोइगी मागी कॉन्टेस्ट सॉरी कमेंट तगी को सना चनु ना हाइबिरि से अखोइगी यूट्यूब ते लाकप कमेंट नि को इपोम द फिल्म दी येंगी अदो नुंगसिबैने नुंगसिमनबैने टू दी येंगजद्री अदुम याउबा याब्रो हाइना हाइ को सना चनु अखोइगी अखोइगी हाइरिबा कॉन्टेस्ट से नुंगसिबैने नुंगसिमनबैनेगी ओइना पार्टिकुलरली तौबा कॉन्टेस्ट अमा ओइ अखोइगी हुजिक तौरिबा अखोइगी सिगी लॉटरी से अदुगा लाकदोरिबा अखोइगी कॉन्टेस्ट लेमोरिबा अखोइ कॉन्टेस्टिंग मीन्स क्वेश्चन खरा जुला कोन मैक्सिमम अदो नुंगसिबैने नुंगसिमनबैने दा याम बेस तौबा क्वेश्चन्स ngak to oina yam ba tawbani na ngasi gi di akoina kai hagani unlucky day hagadra akoina very unfortunate oi ko adu yaraga di akoi ipom da thadok chariba film sing je matam chana adum regularly yengbiu aduga sigumba contest se lakpa matam da next time saruk yabiu adu di matang akoi gi kenorom dam chase matang gi na long jump nongpok nganbi nongpok nganbi ko long jump nongpok nganbi yauraga di kudam tang thangat pir mo yes ta hairaju अदु मागी फोन नंबर सु अखोइना शो तौजदबनी को फोन नंबर से अखोइना हाइड तौजरगा थमजरी को अखोइगी मागी प्राइवेसी की दमकत खलगा मथंगी जिना रोजी सुजानी सिंगामयुम ओके रोजी सुजानी सिंगामयुम को मथंगी जिना प्रोमिला केच ओके कमेंट से अमतंगा पाथोक सके को अखोइगी लाता ओके मखादा को बेथोय सना डीआर हाइबजे आई पाब थोक्सद्रे को सर्विस प्रोवाइडर इन द वर्ल्ड ही वाज हाइ को आई ज्ञान ताजद्रे मथंगी चनिंग खोंबी यस हाइरे लताजु यस को लता मखा चथ मयाम अदुम लाइव सिदा अदुम ngатang leibigo ko si loirba contest se khallaba ahum je khallaba matung da another question round khara maga leiri adu bodi ngai bio mayam live se degi nanthok piginu mayam leibigo ko aduga abe thoi ji ke question yam thuna comment sem ta lokha charam ge id tu do yengjade adu aibu yeng khidara live sibo
अभी तो इट्स ऑल अप टू यू को सी इसा इसा की चॉइस नि अदो अकोई की कॉन्टेस्ट दी नुंसीबैने नुंसीमनबैन तू येंबिगिबा अकोई की व्यूअर्स इपोम मीडिया की ऐप ते येंबिगिबा व्यूअर्स सिंगी ओइना मेन ओइना तौजबा अदोई कॉन्टेस्ट ने अदुना अनफॉर्चुनेटली अकोई कई हाइजगदबनो खंगजद्रे नेक्स्ट टाइम सोदर मकी अकोई की सिगुम्बा कॉन्टेस्ट द सरुक याबिनबदा कॉन्टेस्टिंग ऐप से हाप्सन बियू अदुगा सब्सक्राइब तो बियू सिमा मयाम येंबियू को दुंगाई मणिपुर की मेन ओइना मणिपुर की अकोई की एंटरटेनमेंट इंडस्ट्री से सी अखोइना सपोर्ट तौननबैदमक्ता फिल्म से अखोई येंब मथौ याम चिन ताएबा अदुना मयाम सोइद्रमक्केसु येंबियू हाइना हाइजगे अदुदी मतंग अखोई लॉटरी रोम द चसेको थादोई नमई राकपम थादोई नमई राकपम को अदु नमई राकपम सिसु यावरगदी यस अदुम हाइबी मासु अखोई की क्लेम तोरकपा कस्टमर व्यूअर अमनी थादोई नमई राकपम सुजान संजना खरा अखोइना लोकल अमदाई केनोदा थागलकपना मरम ओरगा अखोइना पेन संजना को संजना ओके संजना मथंगी सिना दिवेश्वर कोंचम यावबिब्रा दिवेश्वर कोंचम लाइव सिबु यंबिरगदी यस खुदमथंग थांगपियो सोमना पेमेंट तवै प्रूफ अमदी अखोई इपोंगी साइटेजु येंग्रे हाइबदुमा वेरीफाई तोजरे अदुगा लॉटरी सिदा सरुक याबी दमकता हन्ना थागजरी फोन नंबर जे आई संध्या लाइसुंगबम को मिंग अईगिदी फेसबुक ता तोंगान बनी अदु जीपे की संध्या लाइसुंगबम ना हाइबिरिसे मिंग दो अईगिदी फेसबुक तदी तोंगाली को अदु जीपे दना मिंग जीपे की मिंग ओइना लोखट पिब्रा हाइने माइसे अदु मयाम दा हाइजे मिंग जे कनो ने अखोई जे एप ता रजिस्टर तौबदा याव नंबर दो ओइदुने अदु करिगुंबा फोन नंबर जे अदुम मरक ता फर्स्ट 3 or 4 digit अदुम हाइरे जो हाइजरके को सीजना अदुम सोमगी केनो जो ओइरानी को फर्स्ट 3 digit चे 811 और लास्ट 3 digit ओने हाइजरके 778 न लोइबा को देवेश्वर कोंचम मसामक इपोम ना वेरीफाई तोजरे अदुगा इपोम दगी सिनेमा कअगा येंग मिसा गाइदु ओइरे अदो इपोम सपोर्ट तौबिबैदमक देवेश्वर बुसु थागचरी अदो कॉन्टेस्ट सिबु माइ पाकपा ओइसनो हाइपेट मिनिट खरगी मतुंगदा दम वचरगे मैम अखोइगी सिदा कोइन लौखचरीबा मिंग सिंगसे मैक्सिमम अखोइगी केनो ओइदुनी ऐप सिबु रजिस्टर तब मतमदा इपोम की ऐप हापिबा मतमदा सिजनबिगे मिंग दो अदु ओइना मैक्सिमम अखोइ अदुगी मिंग ओइना लौखचबनी को मथंगी सिना सुपी एसएस आइना ले ऐप ता अदुगा मागी फोन नंबर लास्ट 3 digit सिना 604 न लोइ को सिमा सिमसु द इपोम द हाइरिबा सिनेमा सिबु येंबिदुना कॉन्टेस्ट सिंग सरुक याबिरि को थैंक यू अदुगा मथंगी सिना मलेम गानबी लैना लೈ ऐप द यूजर नेम जे अदुगा मागी फोन नंबर जिना लास्ट 3 digit से 473 न लोइ को सिमा महाक सु द लॉटरी सिदा सरुक याब याबिरि कमेंट की अमतंग लौखचगे रानी मणिपुर ना हाइबिरि को क्राइम दी आई लोइना येंबनी नोंमै पाइबा फिल्म गा क्राइम दी ngaibada ware nungsibaine nungsimanbagi di yeng di id okay rani manipur akhoi gi film hai base hoi personal choice lai ko aina sigi film gi genre jai pamjai sum gi film gi genre jai pamjadi hai basu dum sai sai gi taste hai bam lai jai kisu kaide ado apam khalaga yeng biu ko hai bu contest ngasi gi contest na ayamba akhoi gi nungsibaine nungsimanbaine gi season 2 gi ayamba oiru re hai tare mathang gi sina rakesh khuman hai lai app ta ko अदुगा मागी लास्ट 3 digit चिना 503 लोइदुने 8503 का न लोइबा नंबर से ओइदुने अदो महाक्सु कॉन्टेस्ट असिबु सरुक याबदे याबिरि अदो थैंक यू राकेश अदुगा होजिक लखत चरैजिना ससनी मंगछताबम अदुगा फोन नंबर ना 288 न लोइ को मागी केनो जे 288 न लोइबा नंबर ओइदुने ससनी मंगछताबम को थैंक यू होजिकी संध्या लाइसुंगबम से मागी मिंग यावग्रब माले ओ माले ngam bi ma haire okay माले ngam bi
ꯃꯥꯂꯦꯝꯉꯥꯟꯕꯤ ꯂꯩꯗꯣ ꯑꯩꯅꯦ okay ꯕꯦꯁ ꯑꯣꯐ ꯂꯛ ꯁꯟꯙ꯭ꯌꯥ ꯐꯥꯎꯕ ꯑꯣꯏꯕꯤꯌꯨ ꯀꯣ ꯃꯥꯂꯦꯝꯉꯥꯟꯕꯤ ꯐꯥꯎꯕ ꯑꯣꯏꯕꯤꯌꯨ ꯂꯣꯇ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣꯠꯆꯒꯦ ꯃꯌꯥꯝꯒꯤ ꯃꯤꯡꯁꯦ ꯍꯦꯛ ꯂꯥꯎꯊꯣꯛꯄ ꯂꯣꯏꯖꯕꯒ ꯊꯣꯏ ꯌꯨꯔꯦꯝꯕꯝ ꯀꯣ ꯊꯣꯏ ꯑꯗꯨꯒ ꯌꯨꯔꯦꯝꯕꯝ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤꯅ 117ꯅ ꯂꯣꯏꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡꯒꯩꯗꯤ ꯑꯦꯞ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯡꯁꯦ ꯆꯨꯝꯅꯏꯕꯤ ꯌꯥꯔꯒꯗꯤ ꯏꯕꯤꯌꯨꯀꯣ ꯏꯕꯤꯌꯨ ꯃꯁꯤ ꯁꯣꯏꯗꯅꯕ ꯑꯝꯇꯪ ꯇꯧꯕꯤꯌꯣ ꯃꯊꯪꯗ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯆꯨꯝꯅ ꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯆꯤꯀꯟ ꯁꯦꯟꯇꯔ ꯍꯥꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯍꯥꯏꯅ ꯊꯣꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝꯕ ꯇꯧꯕꯤꯒꯅꯨꯀꯣ ꯌꯥꯔꯒꯗꯤ ꯃꯤꯡ ꯐꯖꯅ ꯏꯁꯥꯒꯤ ꯃꯤꯡ ꯐꯖꯕ ꯑꯙꯥꯔꯗ ꯌꯥꯎꯕ ꯃꯤꯡꯗꯣ ꯍꯥꯏꯐꯦꯠ ꯃꯊꯪꯒꯤꯁꯤꯅ ꯊꯣꯏꯊꯣꯏꯕ ꯃꯉꯥꯡ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤꯅ 239ꯅ ꯂꯣꯏꯀꯣ ꯁꯤ ꯂꯩꯖꯔꯦꯀꯣ 239ꯅ ꯂꯣꯏ ꯅꯝꯕꯔꯁꯦ ꯊꯣꯏꯊꯣꯏꯕ ꯃꯉꯥꯡ ꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯊꯣꯏꯊꯣꯏꯕ ꯊꯣꯏꯊꯣꯏꯕ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯄꯣꯔटिंग ꯏꯄꯣꯝ ꯃꯤडिया ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤल्मꯁꯤꯡꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯀꯣ ꯅꯦꯛꯁꯇ ꯂꯧꯈꯠꯆꯔꯤꯁꯤꯅ ꯂꯥꯇꯥ ꯐꯤꯖꯝ ꯌꯥꯎꯕꯤꯔꯒꯗꯤ ꯌꯦꯁ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯔꯣꯏꯕꯒꯤ ꯑꯍꯨꯝꯁꯤꯅ 334ꯅ ꯂꯣꯏꯀꯣ 334 334 ꯑꯣꯏꯗꯣꯏꯅꯤ ꯂꯣꯏꯕꯁꯤꯕꯨꯗꯤ ꯔꯣꯕꯤꯟꯁꯟ ꯇꯣꯟꯖꯝ ꯌꯥꯎꯕꯤꯔꯒꯗꯤ ꯌꯦꯁ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯊꯥꯡꯒꯠꯄꯤꯔꯝꯃꯣ ꯑꯝꯇ ꯔꯣꯕꯤꯟꯁꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯕꯨ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯌꯦꯁ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯐꯣꯟ ꯏꯟꯇꯔꯦꯛꯁꯟ ꯅꯝꯕꯔ ꯈꯤꯇꯪ ꯍꯦꯟꯅ ꯇꯧꯁꯤ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤꯅ 110 ꯑꯣꯏꯗꯣꯏꯅꯤꯀꯣ ꯐꯣꯟ ꯅꯝꯕꯔ ꯔꯣꯕꯤꯟꯁꯟ ꯇꯣꯟꯖꯝ ꯑꯗꯣ ꯐꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯁꯥꯏꯠꯇꯩꯁꯨ ꯀꯣꯜ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤꯀꯣ ꯁꯤꯃ ꯑꯗꯣ ꯅꯤꯡꯉꯣꯝ ꯊꯣꯏꯕꯤꯁꯦ 1ꯗꯤ ꯌꯦꯡꯉꯦ ꯑꯗꯨꯕꯨ 2 ꯌꯦꯡꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯏꯚꯇꯤ ꯌꯦꯡꯖꯔꯤ ꯅꯤꯡꯉꯣꯝ ꯊꯣꯏꯕꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯊꯪꯗ 2ꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ 2ꯒꯤ ꯃꯇꯨꯡꯗ 3 ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯃꯃꯤ 3 1 2ꯗꯁꯨ ꯂꯣꯏꯗꯦꯀꯣ 3ꯗꯁꯨ 3ꯁꯨ ꯂꯥꯛꯈꯤꯒꯅꯤ ꯑꯗꯣ 3ꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕꯤꯌꯨ 3 ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯁט ꯑꯃꯁꯨ ꯁꯤꯟꯕ ꯉꯝꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯖꯔꯛꯀꯦ ꯈꯥꯡꯉꯦꯝꯕꯝ ꯗꯤꯅꯥ ꯌꯥꯎꯕꯤꯔꯒꯗꯤ ꯑꯝꯇꯪ ꯌꯦꯁ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣꯕ ꯌꯥꯔꯒꯗꯤ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ 3 ꯗꯤꯖꯤꯠ ꯅꯝꯕꯔꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ 133 ꯑꯣꯏꯗꯣꯏꯅꯤꯀோ ꯁꯤꯗ ꯌꯥꯎꯔꯦꯀꯣ 133ꯅ ꯂꯣꯏꯕ ꯈꯥꯡꯉꯦꯝꯕꯝ ꯗꯤꯅꯥ ꯌꯥꯎꯔꯒꯗꯤ ꯌꯦꯁ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯟꯇꯔꯦꯛꯁꯟ ꯈꯤꯇꯪ ꯂꯩꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯣꯉꯥꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯆꯅꯨ ꯌꯥꯎꯕꯤꯕ꯭ꯔꯣ ꯊꯣꯉꯥꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯆꯅꯨ ꯃꯥꯏ ꯐꯣꯟ ꯅꯝꯕꯔ ꯐꯣꯟ ꯅꯝꯕꯔ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤꯅ 841ꯅ ꯂꯣꯏꯀꯣ 841 ꯌꯥꯅꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯨ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯝ ꯊꯣꯏꯕꯤ ꯔꯥꯅꯤ ꯃꯅꯤꯄꯨꯔ ꯀꯣ ꯁꯅꯥ ꯗꯣꯛꯇꯔ ꯑꯣꯀꯦ ꯁꯅꯥ ꯗꯣꯛꯇꯔ ꯋꯦꯜꯀꯝ ꯇꯨ ꯗꯤ ꯂꯥꯏꯐ ꯔꯥꯅꯤ ꯃꯅꯤꯄꯨꯔ ꯀꯣ ꯁꯔ ꯌꯦꯁ ꯑꯣꯀꯦ ꯐꯤल्मꯁꯨ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ओके नेक्स्ट सिना लास्ट सेकेंड होइदुनिको सिना जेनिता शर्मा यावरगदी यस अम ताइबिरमो नॉट द लीस्ट का कोई जेनिता शर्मा मागी लास्ट नंबर ना 517 6514 ना लोरे ओके 6514 माइन तोदना कोई की 22 गी थाजलकपा मी 22 गी केनो हाइतारे एंट्रीज देन फाइनल क्लेम तोबेपा फाइनल क्लेम अदो मी मवाली लास्ट ओके लास्ट नोट द मवाली सनाथोई थांगजम यावबी ब्रो लास्ट निको सनाथोई थांगजम अखोई मी कुनिथोई लखुचबा को थाजन बिरक मी कुनिथोई गी मनुंगदा क्वाइदि की लास्ट ओइना सनाथोई थांगजम मागी नंबर दि पाथोपिगरबा नंबर जे 418 ना लोए 418 ना लोए को 418 ना लोइजबा नंबर नि सनाथोई थांगजम हां मसीद लोइरे सुमाइ तौदना अखोई गी 22 अखोई गी केनो सी 22 जे 22 थाजन बिरक पनी को एंट्री थाजन बिरक पा मी कुनिथोई ओइगदोइनी मोइगी चे सिदा हुजिक लेरिबसे अखोइना सुमाइना बाउल जिदा हापचगे अदुगा सिगी मखुम अमा खुमजरगा अखोइगी बाउल जरगा अदुम रैंडमली अदुम अखोइ ओलगा अदुम लखचरगा अदुम मयाम मांगदा 3 विनर्स 3 दगी हौजगे थर्ड विनर सेकंड विनर अदुगा फर्स्ट विनर सुमाइना खंगचगे अदुनसु हेना अखोइगी केनो सिदा लाइव सिदा हेनासु अखोइगी इंटेंस ओइबसु हेनगनि थाजेबा अदा थर्ड तगी हौरसे थर्ड ना अदा सेकंड अदुगा 1 तरगा सुमाइना इंटेंसिटी दो ओले को मैम मैम ओले मैम अदुम ओले लगे यारबो मैम
ꯃꯌꯥꯝ ꯂꯧꯈꯠꯂꯒꯦ ꯂꯧꯈꯠꯂꯒꯦ ꯌꯥꯔꯕ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯀꯃꯦꯟꯁꯦ ꯌꯥꯏ ꯌꯥꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯀꯃꯦꯟꯁꯦ ꯃꯇꯨꯡ ꯌꯥꯝ ꯏꯟꯅ ꯁ꯭ꯂꯣ ꯆꯠꯂꯦ ꯑꯩꯈꯣꯏ ꯅꯝꯕꯗ ꯈꯨꯕꯤꯒꯨꯝꯕ ꯈꯔ ꯅꯥꯕ ꯖꯥꯠꯂ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯋꯥꯍꯩꯅ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛꯁꯟꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯅ ꯇꯥꯏꯞ ꯇꯧꯕꯤꯔꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯂꯥꯏꯛ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯏꯟꯇꯔꯦꯛꯁꯟ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯝꯕꯁꯨ ꯌꯥꯕꯅꯦ ꯂꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯄꯔꯄꯁꯁꯦ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯇꯨꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯈꯤꯇꯪ ꯔꯦꯁꯄꯣꯟꯁꯁꯦ ꯈꯤꯇꯪ ꯑꯦꯛꯇꯤꯞ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯐ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯖꯔꯛꯀꯦ ꯌꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯣꯀꯦ ꯍꯧ ꯌꯦꯡꯍꯧꯗ꯭ꯔꯦ ꯂꯧꯈꯠꯂꯛꯑꯣ ꯂꯧꯈꯠꯂꯛꯑꯣ ꯑꯣꯀꯦ ꯁꯟꯙ꯭ꯌꯥꯁꯦ ꯈꯤꯇꯪ ꯂꯩꯁꯨꯡꯕꯝ ꯌꯥꯎꯕꯅꯦ ꯁꯟꯙ꯭ꯌꯥꯁꯦ ꯈꯤꯇꯪ ꯌꯥꯎꯕꯅꯤꯗ. ꯗꯦꯁꯄ꯭ꯔꯦꯠ ꯑꯣꯏꯕ ꯃꯥꯜꯂꯦ ꯁꯟꯙ꯭ꯌꯥ ꯂꯩꯁꯨꯡꯕꯝ ꯈꯤꯇꯪ ꯗꯦꯁꯄ꯭ꯔꯦꯠ ꯑꯣꯏꯕ ꯃꯥꯜꯂꯦ ꯂꯧꯈꯠꯂꯒꯦꯀꯣ ꯃꯌꯥꯝ ꯁꯟꯙ꯭ꯌꯥꯗ ꯐꯥꯎꯕ ꯑꯩ ꯑꯣꯏ ꯑꯗꯨꯝ ꯃꯈꯣꯡ ꯍꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯂꯧꯈꯠꯂꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯂꯧꯈꯠꯂꯦ ꯑꯃ ꯂꯧꯈꯠꯂꯦꯀꯣ ꯑꯃ ꯂꯧꯈꯠꯂꯦ ꯑꯗꯨ ꯃꯤꯡꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯤꯡꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯣꯀꯦ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯂꯩ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯒꯗꯤ ꯃꯥꯂꯦꯝ ꯌꯥꯎꯔꯒꯗꯤ ꯉꯥꯟꯕꯤ ꯑꯝꯇꯪ ꯂꯩꯁꯦ ꯁꯟꯙ꯭ꯌꯥꯔ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕ ꯑꯃ ꯇꯧꯕꯅꯦ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯆꯗ꯭ꯔꯦꯀꯣ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯍꯥꯏꯔꯤꯕ ꯀꯁꯇꯃꯔ ꯁꯦ ꯃꯥꯅ ꯊꯔꯠ ꯄ꯭लेस ꯍꯥꯏꯕꯗꯤ ꯀꯣꯟꯇꯦꯁ ꯑꯁꯤꯒꯤ ꯊꯔꯠ ꯄ꯭राꯏꯖ ꯃꯥ ꯐꯥꯎꯖꯈ꯭ꯔꯦ ꯑꯣꯀꯦ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯏꯐꯦꯠ ꯂꯥꯁ ꯗꯤꯖꯤꯠꯇꯣ ꯑꯗꯨꯝ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯑꯣꯀꯦ ꯏꯠꯁ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩꯒꯤ 473 ꯑꯣꯏꯗꯧꯕ ꯃꯥꯒꯤ ꯅꯝꯕꯔꯁꯦ 473ꯅ ꯂꯣꯏꯀꯣ Last. ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯣꯏ ꯐꯥꯎꯔꯒꯗꯤ ꯑꯗꯨꯝ ꯌꯦꯁ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤ ꯍꯣꯏ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤꯀꯣ ꯁꯣꯝꯗꯁꯨ 473 ꯏꯟꯐꯣꯔꯃꯦꯁꯟ ꯀꯣ. ꯑꯃ ꯄꯤꯖꯔꯛꯑꯒꯦ ꯐꯥꯎꯔꯦꯅ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯁꯥꯟꯇ ꯁꯔꯃ ꯌꯥꯔꯦ ꯂꯧꯈꯠꯍꯜꯂꯣꯅ ꯁꯟꯙ꯭ꯌꯥꯅ ꯈꯨꯝꯃꯦꯀꯣ ꯑꯣꯀꯦ ꯁꯤꯃ ꯂꯩꯖꯔꯦꯀꯣ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯔꯥꯅꯤ ꯔꯥꯅꯤ ꯑꯦꯜ ꯁꯤꯝꯇꯪ ꯄꯥꯏꯕꯤꯔꯣ ꯁꯣꯔꯤ ꯁꯤꯝꯇꯪ ꯄꯥꯏꯕꯤꯔꯣ ꯑꯣꯀꯦ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯃꯊꯪ ꯂꯧꯈꯠꯂꯒꯦꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯈꯔ ꯄꯥꯈꯤꯁꯤꯔꯥ ꯀꯃꯥꯏꯅ ꯀꯃꯦꯟꯁꯦ ꯀꯃꯦꯟꯁꯦ ꯑꯝꯇꯪ Comment ꯐꯠꯂꯥꯎꯅ ꯑꯝꯇꯪ ꯑꯝꯇꯪ ꯄꯥꯊꯣꯛ ꯌꯥꯝ ꯊꯨꯅ ꯑꯝꯇꯪ ꯄꯥꯊꯣꯛꯑꯝꯃꯒꯦꯀꯣ ꯆꯦ ꯅꯤꯡꯉꯣꯝ ꯁꯤꯗ ꯀꯃꯥꯏꯅ ꯑꯣꯀꯦ ꯁꯤꯗꯤ ꯃꯣꯏ ꯃꯁꯦꯟꯒꯤ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯣꯀꯦ 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 ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯊꯔꯠ ꯄ꯭लेꯁꯀꯤ ꯈꯟꯈ꯭ꯔꯦ ꯃꯥꯂꯦꯝ ꯑꯩꯈꯣꯏꯒꯤ ꯊꯔꯠ ꯄ꯭लेꯁꯇ ꯑꯩꯈꯣꯏꯒꯤ ꯐꯥꯎꯕꯤꯈꯤꯕ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩ ꯀꯣ ꯂꯥꯁꯠꯀꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ 4 ꯗꯤꯖꯤꯠꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ 4473 ꯀꯣ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩꯁꯤꯅ ꯊꯔꯠ ꯄ꯭लेस ꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯔꯠ ꯄ꯭लेस ꯐꯪꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯄ꯭लेꯁꯀꯤꯗꯃꯛꯇ ꯑꯃꯨꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯖꯒꯦ ꯁꯦꯀꯦꯟ ꯄ꯭लेꯁꯀꯤꯗꯃꯛꯇ ꯀꯣ ꯑꯣꯀꯦ ꯑꯩ ꯅꯤꯛꯑꯦꯀꯣ ꯀꯟꯅ ꯅꯤꯛꯑꯦ ꯃꯌꯥꯝ ꯑꯃꯨꯛ ꯂꯧꯈꯠꯂꯛꯑꯒꯦ ꯅꯥꯀꯟꯗꯒꯤ ꯑꯃ ꯑꯅꯤꯁꯨꯕ ꯂꯧꯈꯠꯂꯛꯄꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯄ꯭लेꯁꯀꯤꯅꯤꯀꯣ ꯁꯦꯀꯦꯟ ꯄ꯭लेꯁꯀꯤ ꯑꯣꯏꯗꯧꯕ ꯄ꯭ꯔꯣꯃꯤꯂꯥ ꯀꯦ ꯑꯩꯆ ꯄ꯭ꯔꯣꯃꯤꯂꯥ Promila KH. ꯄ꯭ꯔꯣꯃꯤꯂꯥ ꯀꯦ ꯑꯩꯆꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯐꯪꯕꯤꯈ꯭ꯔꯦꯀꯣ ꯄ꯭ꯔꯣꯃꯤꯂꯥ ꯀꯦ ꯑꯩꯆ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯁ 3 ꯗꯤꯖꯤꯠ ꯐꯣꯟ ꯅꯝꯕꯔꯁꯤꯅ 580 ꯑꯣꯏꯗꯧꯕ 580 580ꯅ ꯂꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯤꯂꯥ ꯀꯦ ꯑꯩꯆ ꯀꯣ ꯄ꯭ꯔꯣꯃꯤꯂꯥ KH ꯑꯗꯨ ꯃꯥꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯕꯗ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯤꯁ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯡꯕꯨꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯤꯁ ꯑꯃ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯈꯨꯊꯥꯡꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯏꯟꯁꯇꯥꯒꯤ ꯈꯨꯊꯥꯡꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯔꯒ ꯑꯗ ꯄ꯭ꯔꯥꯏꯁꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯄꯤꯒꯅꯤ ꯑꯗꯨꯁꯨ ꯂꯣꯏꯔꯛꯄꯁꯤꯗ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯃ ꯂꯩꯔꯦ ꯁꯦꯀꯦꯟꯗ ꯁꯦꯀꯦꯟ ꯑꯣꯀꯦ ꯑꯥꯐꯇꯔ ꯁꯦꯀꯦꯟ ꯄ꯭लेꯁ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯂꯥꯁꯠ ꯑꯩꯈꯣꯏꯒꯤ ꯂꯥꯁꯠ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯐꯥꯔꯁꯠ ꯍꯥꯏꯒꯅꯤꯀꯣ ꯐꯥꯔꯁꯠ ꯑꯩꯈꯣꯏꯒꯤ ꯋꯤꯅꯔ ꯈꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯠꯂꯁꯤ ꯌꯥꯝ ꯑꯣꯠꯆꯔꯦ ꯑꯃꯨꯛꯀ ꯂꯧꯈꯠꯂꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯃ ꯂꯧꯈꯠꯂꯦꯀꯣ ꯖꯦꯅꯤꯇꯥ ꯁꯔꯃ ꯖꯦꯅꯤꯇꯥ ꯁꯔꯃꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯩꯅꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯦꯒꯤ ꯁꯤꯖꯟ 2ꯒꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖ ꯐꯪꯕꯤꯔꯦꯀꯣ ꯃꯥꯒꯤꯗꯃꯛꯇ ꯀ꯭ꯂꯦꯞ ꯇꯧꯖꯔꯤꯀꯣ ꯑꯩꯈꯣꯏ ꯖꯦꯅꯤꯇꯥ ꯁꯔꯃ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯀꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯇꯨ ꯌꯨ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯁꯤꯖꯟ 2ꯒꯤ ꯋꯤꯅꯔꯁꯦ ꯁꯣꯝꯅ ꯑꯣꯏꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯅ 514ꯅ ꯂꯣꯏꯕ ꯁꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯅ 512ꯅ ꯂꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯖꯦꯅꯤꯇꯥ ꯁꯔꯃ 514 ꯑꯣꯏꯗꯧꯕ 514 ꯁꯣꯔꯤ 514 ꯁꯤꯅ ꯖꯦꯅꯤꯇꯥꯒꯤ ꯅꯝꯕꯔ ꯂꯥꯁꯀꯤ 3 ꯗꯤꯖꯤꯠꯁ ꯑꯣꯏꯗꯣꯏꯕ ꯃꯥꯅꯦ ꯖꯦꯅꯤꯇꯥ ꯁꯔꯃ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯣ ꯀ꯭ꯂꯦꯞ ꯇꯧꯖꯔꯤ ꯐꯥꯔꯁꯠ ꯀꯩꯅꯣ ꯋꯤꯅꯔ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯑꯗꯣꯝꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯁꯤꯝꯇꯪ ꯅꯣꯠ ꯇꯧꯕꯤꯔꯣ ꯁꯤꯃ ꯖꯦꯅꯤꯇꯥ ꯁꯔꯃ ꯑꯣꯏꯗꯧꯕ ꯖꯦꯅꯤꯇꯥ ꯁꯔꯃ ꯀꯣ ꯑꯣꯀꯦ
mayam ningan na ba tawbiganu ko sida kana tawrise ado mathang da jo adum akoi gi site gi support tawbiba akoi viewers sing gi ju soi soi dana makal makal hai tare akoi ni ipom nang angamba level da khona jarake ado mayam waru binu sida yaudre na waruba wakal lai tare ko adu mati tawbirano ado hoji tawduje akoi questions and answer ko questions kara hangani answer chumna khumbira ba adu ma lokhala ni ko ado sije akoina akoigi anniversary third anniversary ga mari lena na hangjabo questions kara oiduine ado mayam prepare tor lebiro ado hogjiga hora ni ko question je ado question je mathang mathang hora ga keno je contest keno je comment check tang wang khat contest je tang pathoge o Sanjay Laisungbam ngasin ahal mani lottery fawba punsi dai ma je winner ama khoi contest yar me ko masagi Sanjay je third place tagiba keno do soidam oram do mali Sanjay ko congratulations on the win and haijage ko adei di khoi gi mathang gi contest comment am pathok chage hi brother giveaway or Albert Lystrom mane khoi giveaway gi taugiba kap ki film amagi damakta khoina sumaina live masam kak sinjaraga akhoi gi viewers sing da akhoi ka ju akhoi ipom media da leijariba khoi team ga akhoi viewers sing ga ju amtang interaction tawjaraga wari sajara khoi gi dam bonding masam kak semjaba adugi tanjam ju laujaba oina khoina sumaina contest masam sinjaraga tawjari thank you welcome to the live Tony Langlen ko kamaina yaw narino okay Tommy ngasai live se hobudagi yengba yawbiramagadi adum khangdi khangani ado amta gaijage sigi lottery je ekoina nungsibai ni nungsimanbai tu do adu ka ga yengbiba ipom media app ta amadi ipom media app ta subscription lawraga yengbiba singi tamak akoina tang ngasi degi numi mari ni mamangda notice ama thokjayeba ko sida payment proof ka loina raga aduga ipom de register to number duga thabira u na ado hairiba thabira mi masing ji adugi matik yamdre mi kunithoi katang thabira e adu katane ngasi aigi ekoina ball da ming sing do lokha chagai do mamam to oina ado handak ya hogdraga ju mathangi content no no ba thagalakpada sungoi soidina ipom media app ta changaga yengbigani haiba thajai ado somju mathangdadi film yengbiu ipom media app hapsen biu hapam draga ju hapsen biu hapam abjai hana kauru budagi na thabak chingimna ju means like app pu yengam tari khang doi ne ba app pai ri bumi di soidana maki khangbiram ngani ba sigi keno se ado mathangda soidana maki akoi gi sigumba contest si yana na yauna na widam ta ko khitang active oina leibiu ko comment chamtang lokhachage Albert Lystrom na amuk reply to we ko ai se giveaway yaw ya bro ai zum tang yaw ge Albert hoi yaw ba yai hujik khoi gi marup na ju haibigre adu tabi horaga di adum mana ju explain to wigram ni ko aduna hariba keno me amje dum procedures me amje follow to biyo ba sigi live ki hujiki lottery dum di lojagre ko adu live sigi khudong chaba amtaga pijage me am live yang biriba aduga ipom media da active oina subscription lawraga haitare active subscriber oibiriba amadi film sing yang biriba sing gi oiba khak oiduni ko atopa platform id ipom nataba atopa platform sanguraga yengaga answer kumak pududi yaroi akoina somgi number do verify tawni app sida yawi yawde natraga payment tawraga yenga I haibaduma ada ipom khaki oiba customer or sorry viewer haitare moigi oiba kenoni ko khudong chaba duni ko pijari je live sida question and answer haitare questions karang jagani akoi film ipom de yawo film sing jidegi sato akoina film khara lokhacharaga haitare adudi lokhalaga chumna khumba nam mi du da akoina give se khudol tam jaga doine ko tangkun amuka jon naijage tangkun megi sida akoina khoi price distribution je khoi gi 20 hai tangkun la iba me gi tangkun asida soidana maki pangthuk chagani aduga mari lena na sunga si khoi question khara adai di keno khara question and answers khara tawje ado mayam adugi process su ai soidana maki haujuk haunana bagi tanja do laujarakke akhoi content keno digi khoi gi comment ta kananom tang mamangda amtang keno mamangi front mamangi damtang lakpiraga de keno tang yaw ba mathakki okay mamangda akhoi gi keno ni akhoi bu khangba mi amana comment tawbirak pai wani bro live yang bi ba khudi mak khoi yam thaga chei ko live ta saruk ya bi ba sing every viral Manipur haibro kaino ma comment nam kak yaw bi gi ko viral Manipur yang bi ba akhoi gi brother ko ma akoina main matam jana comment pudi ai deal tawja hodre adubu haipet ningjang obagi haijabani
thank you for coming to the live. Sumai tawdana koi mathangi kenoda face ta chalasi. Next se koi gi ipom gi contest ni sisu nungsi bai ne nungsi man bai ne season 2 siga mari lena na koi tawjagadoi ne adu de sida koi questions khara adum hangjage hariba film siga mari lena na ko adum film ji bu khara kupni yeng biba natraga hoji hoji mak som gi phone da hariba film se yaubi raga leiraga di hariba questions se answer se kumbang ambi gadoi ni ko haidi hoji hoji changa dum yeng dum yai yagadoi ne ba ai nang sai jagi ba karam karam mi eligible oige do ado active subscriber hai tare ko cinema ji bo koi subscription lower ga yeng bi ba kangbu adum madi adum eligible orani aduga question je gi answer hai tare chumna khum questions kara hanjar kani aduga clue ju pijar kani for example marak sida kai gumba answer je chum baduga loina raga chumme na hai rak po raga di songi phone number register phone number do dum akoi gi inbox ta hai tare ko whatsapp natraga keno da facebook ta adum thabiro hoje adum hayang adum verify toraga akoina list ama keno khanga charani ko mayam ready lebiro hongno tok jaragi mayam si hauna na gi damakta akoi gi questions akoi gi active subscriber natraga ipom gi app sida koi gi nungsi bai ne nungsi man bai ne kai gum ka ga leibiraga di active oiraga leiba film active oiraga leibiraga di hena hojiki keno sida question sing khumba de hena khudong jaba oigani ko aduga hena isana knowledge tegi kumbang ambiraga di amu hena su fare haidi hojiki the timeline gumba yarok pagi koi clue gumba pije na su haina bani na sigi matang asida adudi question che hawrase dum ya adum general oina dum hangba ya question amani dum hawrase mayam akoi question answer se hauna ba tawrasira mayam ready de leibirabra yes leibiraga di yes hanam tang haibiramo koi question se hangjana ba tawjarage aduga question arrive mayam yawi go mayam yabiraga di phone da akoi gi ipom gi app se hangtok piraga nungsi bai ne nungsi man bai ne tu gi film se hangto thambirasu kesu kaide timeline gi clue birakane ko sigi matang sida sigi sin du da adugi matang adugi timing du da ga hana hairpagi tanja jorokani adudagi answer ju thidokpa yam laiga daba situation ga yarokani ko adu yam laina ju phawan ge khanjaba koina jo koi viewers sing gi khalaga adu di question se koi gi marupna hangbirani ahan ba questions nungsi bai ni nungsi man bai tu da jiteshori gi ahan ba entry sinjik kadai wai do oidino ipom media app tagi yengbi ba khak oidini ko hari ba question je adu kumaina magi entry sinje koi gi jiteshori kangbiramgani jiteshori na kino akoi gi sorry akoi gi film sida han ba entry film horpu matam da koi season 2 gi entry se ipo media gi app 5 ba sing di kangangani senje kadai wai oidino karam kan ihana na jiteshori se ubangam bigi gi tholak ki ge ba amtang kitang iraga thabiro ne khangbi ba mi yawraga di comment ta dum ibirasu dum yai comment ta dum ibiro aduga chummagadi comment dai biramaga question chahum okay mayam gi 3 minutes lejari ko question ji gi answer kunna ba minute ahum laujage 3 minutes pijage app hang to ga thibirasu dum yai ko jiteshori gi first entry in the film karam kanda torke koi film jida hamba nungsiman bai 2 season 2 dani ko season 2 dani ko asi koi gi subscriber sing gi damak tani ko koina hangjari ba question se comment ta answer ma phau lakri usi phau kari gumba koi comment ta answer se pibiraktra ga di koi inbox ta tawraga kona answer se deal tawjagani ko yaraga di huji kino tawbiyo sida dum akoina si live tharing manung da deal tawraga di khwaidagi di fare natraga di akoi gi question je postpone tawjagani inbox ta dum aduga phone number live loina raga dum adumaina answer tharak pada moi adudagi oina akoina lokacharani timeline khwai hanan thabirakpa customer du through da itar salaingan bana ukibado salangan ukibado aidi magi sin dugi matang da kitang haibiro kamai to sin no description sandhya description kamaina ugige kamaina tholakige ningom thoibi May 20 do ngai jarage okay school da lakpai matang do natabra sandhya laisung bam
season 2 yengba matamda Season 2 ihan hana yengbada- karam kanda chongthokpirake anything oi bijano app ta hek changba matamda Amati. 3 minutes bijari ko 3 minutes question jam ta hanjar ke ko nungsi bai ni nungsi man bai tu da GTA story gi ahan ba entry sin je kari hoidoi no sin ado kitang description kitang phajana ibiro kumaina tholak ki ge do aduga akoi inbox da dum Facebook Insta ko ado phone number registered phone number hoidoi ni ko akoi de ipom da ka ga yengi ba kangbu khaki hoidoi ni ko kakta bida atu pade yengurga answer khum boer ga du ju ber akoina phajana kupna yeng kani ko du ju eligible oi roi ipom da kak yeng ba kambu wer maga de dum khangala ne adu phone tawra kani sungri sui dena ko Nongpok ngan bi longjam na isai dagi na kumbirai ko kaw bu kaw re da na viral kare kanglei pak na su kumbirai matam se akoi 3 minutes pijabani ko salakadore fare answer chumme na khan ba kangbu hai tare ko inbox tam tang answer du ga loina raga app registered number ko app registered number dumaga thousand biramo adu kaigumba ipom dai kai na ut na proof ama du jo dum thousand biramo payment ki screenshot tumaju adu ga mayam adu dagi ahan ba adum loko charage akoi ke 3 minutes se almost expire oi jare ko keno na oh nongpok ngan bi longjam ko Okay. nongpok ngan bi longjam se mana answer da khumakta yaw bunina aina aining isna inbox to ina tharaga dugi ahan ba dum lokal se maina tawrasu dum yare maina tawrasu dum yare ado comment ki oina di mana di han di live ki oina ka di mana han haijare ma masamak se muk leidana eligible oi oi de je nongpok main verify to ni aduni longjam ko longjam na isai dagi hena kumbire ko deveshwar konjam na su isai hena kumbire ko adai ramayana su on the way to school haire adai aina ubada di school and song da ani sida ui ani maina doesn't be ko amakak oi duni ko amakak se ahan ba senje karam oi dunu sini nongpong ang bi sin an hana di mana di answer je akoi adum answer mayam mang da haidok sarage aseng ba sin je isai dagi di oi nongpong an bi na hana na kumbire eb ko ado nongpong an bi yaraga di som je subscriber oi bro oi da bra de koi verify tawbam changani ba ado amtang di koina keno da inbox da somgi akoi gi app yawba aduga payment tawgi ba akoi da ka ga yeng ni haibo raga di nongpong bi comment tan lakpio comment tam tang hanbiro means like isai da haido somni hana na kumbire eb ko you are the winner congratulations on your answer chumme ba ko isai da hana isai da season 2 gi hek horok pada isai ma hana hau bune simage ado jite sori hana thole adu ne koina hangjari ba question je script tu gi wari tu na taba app tu yeng matam da karam hanan thoksagi ge na hathopi gi ge haibne ba ado amtang di kem to biro nongpok ngan bi longjam ko isai dagi hai answer je chumme yaraga di akoi gi Facebook ki inbox ta som gi phone number ne aduga app ta kakpi gi bagi details lai biraga di thousand biro adu gi matungi na koina price se piraka doni ko kai gumba som je subscriber oiram dragadi natraga akoi gi app sida akoi hana akoi gi purchase to gi customer oiram dragadi amuk akoi gi price gi da makta amuk som je qualify oiroeba adu tang tokshan biro sima lei jagre mathang questions ta okay akoi handak winner ama phangre ko winner se nongpong ambi longjam ni ko isai dagi hana mana kumbire nongpong ambi congratulations on your win ko first question round the mana khangbi gre second question je kenogi prasanta gi do sindo adu kupman garni ba sabagi sin namak yawgi budo okay taro ne mathangi question cha ina dum haujarage ko mathangi question si mayamna film yengbigi ba akoi gi mayamna ko kaigumba mobile leibiraga di mobile dum yengbirasu dum yagani ai timeline ju picture kadoi ni ko hena film du yawga di hena plus point oigani ningsing ga salaiga chaksa bagi scene ni masida akoi gi salai ngan bana hujiki sin asida salai ngan bana mana sabagi sin asida makutta sumaina saramdai gi sumaina paigani ba hujiki timing sai haijar ke ko timing so sabagi timing da mana pairi ba potche kai nom yamna unique oi ba yamna sabada akoina ju mi kuding ni yeng da sidi adu gi pot ni sa ge to ise na haidu ne ba mana pairi ba pot sa ge to ri ba pot to karino kari injang mo kai matheno injang mo na haijar ge da simplify to tok sar ge hena ko kari injang matheno mana khutta sumaina yam phajabam ka paia ga sa ge to ko aduga masigi timing je masigi timing dina 54 minutes 21 seconds adwai da 54 minutes
का 21 सेकेंड्स की आसपास को हिंदी सॉरी रियली सॉरी 54 मिनट्स 21 सेकेंड्स की हियर एंड देयर सिगी मरक की टाइमलाइन सिदा सोमना कईगुम ऐप टूदा लेरगदी एक्टिव ओरगा लेता तलांग चंगबदा आंसर दी उदी उरगनी करी हिंजांग नो माना सलाई ngambana चागे तौरीब मतंग चागे तब हिंजांग कई करी मथेन नो मखुत सुमाइन पाइबगी सलाई ngambana पाइब मतमदा अखोई मैम क्वेश्चन से ज्ञान ताबीरब मैम यस नो अमतंग कमेंट देवेश्वर कोनसम कुम्बिरो मैम अहान बजे वायरल कंगलाई पाक को अदगे देन दिना येरुम हायरे दिनाजु येरुम हायरे को वायरल कंगलाई पाक से येरुम जे करारी यान हाले डेविड कोनसम ने यान हानबा येरुम हाइजा ओके 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 डेविड कोनसम ना काय हाले येरुम को येरुम मथेल सिदा अहांबा येरुम थोंगबा डेविड कोनसम केनम दा हाइजगे सोम इपोम एप से हापी रगा सिनेमा से यंग बीबो रगदी तंग ये साइबी रमो अदुगा सोम की फोन नंबर दो कोई की व्हाट्सएप फेसबुक इंस्टाग्राम की इनबॉक्स ता तंग शेयर तो बिरमो डेविड कोनसम ना आंसर जे अचुंबा आंसर पीबीरे को डेविड कोनसम कईगुंबा सेकेंड संध्याने लेरिसे कईगुंबा डेविड कोनसम ना थाबिरक मतमदा सोम की नंबर दो अखोइदा एलिजिबल ओइरमद्रगदी फर्स्ट असोम की प्राइसेस संध्याल लेसुंग बम सकनी अदोना संध्या लेसुंग बमसु अखोइदा सोम की ऐप त कक्पीगिबा नुंसिबै नुंसिमनबैनी कक्पीगिबा डिटेल्स तो इनबॉक्स थाजन बिरमो थर्ड वायरल कंगले पाक माले को वायरल कंगले पाक फाव तुम थाजन बिरमो फर्स्ट 3-4 पीपल से थाजन लगा थंबियु अखोइ अदुगी मतुंगिना अखोइ सोइदरमकी केनोसिदगी लौखचके ओके समाय तौदना कॉन्टेस्ट की थर्ड सेकंड क्वेश्चन बहुत लुम लोयर मारे को अदो iOS की क्वेश्चन अमा कना तो एप्पल यूजर्स एप्पल यूजर सिदे एप्पल यूजर यावबी रगदी अमतंग यस ना अमतंग हाइबियोने अखोई की एपोम मीडिया ऐप को iOS की जो अवेलेबल ओइरबनी को मैम अदुना iOS 5 सिजनबीबा सिंगी ओइना यावरगदी अमतंग यस ना अमतंग हाइबिरमो क्वेश्चन से iOS यूजर की ओइदोनी को मैम येरुम ओइदोनी को एक थोंगबा येरुम थोंगबा पामजबा मथेल थोंगमदबदुदा येंगबा लाइव थाबीरी जिदा iOS यूजर यावबीरगदी इपोम मीडिया ऐप सिजनबा इपोम मीडिया की iOS यूजर यावबीरगदी खुद थांगतपियो यस हना हाइबिरस कमेंट हाइबियुबा पोंगन बिलोंग जम को एक थोंगबा क्वेश्चन से हंग खितंग फरक तादरे याउद्रगदी को मिनट अमा नीदा गाइजगे मतम का हेन लौजरोय को सी क्वेश्चन से यामना लाइव क्वेश्चन सोइदुने अदो iOS पाइद्रगदी अमुक खितंग खंगबो वादोइबो अदो याउरगदी iOS की क्वेश्चन समतंग इपो मीडिया की ऐप से iOS अखोई की एप्पल फोन पाइबीब सिंगना इपो मीडिया की ऐप हापीरगदी ngasi की लाइव से याउबीरगदी यस हना दंग हाइबियो हंदक की क्वेश्चन सिदी iOS यूजर सिंग दा बेस तोगदब क्वेश्चन ओइबननी मैम यस हना याउबीरगदी यस हना हाइबियो नत्रगदी अखोई मीन्स लाइक क्वेश्चन से सिदा मिनट अमा निदंग येंगसे अदुगा याद्रगदी अतोपा सी नतबा अतोपा एंड्रॉइड की अदुम कना तो एंड्रॉइड अदुम कंटिन्यू तौर्स क्वेश्चन तौर्स कोई केनो से iOS यूजर से याम दबा माले लाइव येंगबीबा इचल नाउ अदे इपो मीडिया सपोर्ट तो बीरबा सिंग हाय तारे को iOS यूजर इपो मीडिया ऐप की यावबीरगदी अमतंग खुद थांगत पिरमो यस हना अदो क्वेश्चन यम लाइबा अमा हंगजगे यम लाइव क्वेश्चन मैम जे iOS यूजर याउद्रब जारा खोई से एक थोंबा लाइव से मी क्या येंगी के खोई मैम मथंग की क्वेश्चन दा ससलसिरा औ iOS याउद्रब iOS की से कोई रेस्पॉन्स से हाइपेट मिनिट अमा निंगाई जबनी को पुंगसु ऑलमोस्ट 16 याउसले सिदी ngसाइगी अखोइगी सुनिया मचागी थबक की तो मली लेने दु तोर्स लास्ट क्वेश्चन ओइरगे सी एनी प्लेटफॉर्म दगी ओइ बिजनु को सिगी क्वेश्चन से यारगदी क्वेश्चन से खुंबा मतमदा अखोइगी मेन ओइना फर्स्ट प्रायोरिटी अखोइना ऐप सिबु
एप सिदा अखोगी नुंसीबैने नुंसीमनबैने कअगा येंबिगिबा कअगा येंबिग्रबा नत्रगा इपोम मीडिया की सब्सक्राइबर हुजी हुजी करेंटली ओइरगा लैबा एक्टिव सब्सक्राइबर ओइरगा लैबा सिंग द फर्स्ट प्रायोरिटी प्राइस पिजगनी को अदुना मयाम अनिरक सुनजो हाइजरिसिनी हुजिकी हाइजगिबा की डिस्क्रिप्शन दो फॉलो तौबियु अदुगा आंसर से अदुगी मतुंगिना प्राइस तो कईगुंबा अदुमना अहान आंसर पिबिराजु कईगुंबा अदुम क्वालिफाई ओरमद्रगदि अदुम प्राइस फंगबिरोय सेकंड नेक्स्ट अखोय वेटिंग लिस्ट लैबदुदा चटखिदोइनेबा अदुना आंसर पिरप मतमदा मी अमना चुंग्रगजु अदुम मखा पिरप लेपिगनु अदुगा थाजनबदजु अदुम सोमगी रजिस्टर्ड फोन नंबर दुगा तौरगा अदुम पेमेंट प्रूफ दुगा तौरगा अदुम थाजन बिरमो आंसर दुगा लोइनरगा मीन इहाना आंसर पिबिग्रे हाइदुनसु कैसु नुंसा थिबिगनोबा मरमदि मा अखोयगी सब्सक्राइबर ओरमद्रगदि मागी आंसर दो कैंसिल तौगिनी अदुगा सोमना वेटिंग लिस्ट लैबनिना सोमना ओइना प्राइस तो फंगिबसु दुम यायबको अदुना यारिगैदि हेक आंसर हेक पिबु मतमदा आंसर दो मिंग दो हाइबिरो सिदा अखोयगी यूजर दुगी मिंग दो पनबिरमु अदुगा सोमदा सोमगी पेमेंट तुगी स्क्रीनशॉट पेमेंट तौगिबो स्क्रीनशॉट फोन नंबर दुजु अखोयगी इनबॉक्स थाजनबिरमु हेना खंगनबा हाइबतार अदुदि मथंगी क्वेश्चन से अखोय हौनबा तौजरागे को मतमसु याम लैसलक्त्रे मथंगी क्वेश्चन असी हौजरागे को नुंसीबैने नुंसीमनबैने की सीजन 2 की टाइमलाइन दुदी हौजरागे को टाइमलाइन से हौजलागे टाइमलाइन सिना अखोयगी फिल्म जी की पुंग अमगा 18 मिनट्स 1 hour 18 minutes मुकी टाइमलाइन चलबा मतुंगदा 1 hour 18 minutes 10 seconds मुकी चांगदने एप त कईगुंबा सुमाइना स्लाइड तौरगा येंबिरगदि हेना सु खंगनी को स्लाइड तौरगा अदुदा अखोयगी सोनिया मचागी रोल हाइबदी निंगसिंगी रोल निको निंगसिंगना वर्क तौरिबा माजी गवर्नमेंट ऑफिस अमददी वर्क तौवेबा अदु माना वर्क तौरिबा गवर्नमेंट ऑफिस तो ऑफिस तुगा मफम हाइतारे को अदु कदाइदनो ऑफिस तुगा मफम दुगा मदु कदाइदनो मयामगी सिंप्लीफाई तौब मोंद हाइजरमनिको कदाइदा वर्क तौने एनी मयामगी खंगदबो वाहिदा दुम खुमजनबिरो मयाम 3 minutes लौजगे मिनिट अहुम को 3 minutes फुग यामले मयाम सी मिनिट अमानी ता होय अदुम यारगदि सट लाउन अदुम खुमजनबिरो खंबा यावरगदि निंगसिंगना वर्क तौरिबा मफम दु कदाइदनो मागी वर्क प्लेस मागी जॉब तौरिबा ऑफिस हाइगरा तौरि मफम दु कदाइदनो टाइमलाइन ना 1 hour 18 minutes की टाइमलाइन 1 hour 18 minutes 10 seconds की द्वाइदा कईगुंबा इपो मीडिया के ऐप हापीरगदि अदुदा खंबिगनी सी जे खोगी फाइनल क्वेश्चन ओइजन जगे मसीगी डेविड कॉन्सम नंबोल हाइरे मफम अदुदे मागी ऑफिस की डेविड कॉन्सम नंबोल जिना ऑफिस पूरा फुल दी ओइद्री को ऑफिस टू बी प्रिसाइज अखोइन हंगजै जे प्रिसाइज आंसर अमा येंगजबने अदो नंबोल दो चुमिला लेदि आई डिसाइड तौजगिरोइगे नंबोल हाइनम पिबिरे फर्स्ट आंसर को डेविड से यामना अखोइगी याम एक्टिव ओइ मा फिल्म याम मुन्ने येंगो माले मागी अखोइगी यामना अखोइगी कै हानि याम ग्रेस्पिंग पावर याम वांगबा पर्सनालिटी ओरमदौ माले डेविड को नंबोल हाइबिरे मयाम अतोप मी सु याउबिरगदि एप हांगतोकपियु अदुगा फटलाउना अमतंग येंगबियो 1 hour अमतंग हंजगे टाइमलाइन इट्स अराउंड 1 hour 18 minutes and 10 seconds की द्वाइदा उबा फंगबिगनी क्वेश्चन सु अमतंग हंजगे निंगसिंगना वर्क तौरिबा मफम अदु कदाइदनो डायनाथियम ना इहान एसडीओ को डायनाथियम नंबोल एसडीओ डायनाथियम नंबोल एसडीओ सिदा होजिक नंबोल ना पलकपा अदो याम क्लियर विना पलाइजिना डायनाथियम फर्स्ट कमेंट मी मंगा मुक थाजन बिरो 5 people मुक येंगजगे 5 people मुक तुगी कोई केनो लौजा होरगे डिटेल्स डायनाथियम सोम सब्सक्रिप्शन याव लौरगे येंगबिबा नत्रगा कोई सिनेमा जे खका गे येंगबिबो ओरगदि ये समदंग हाइबिरमो अदुगा सोमगी फोन नंबर अमदि अखोइदा इपो मीडिया ऐप ता येंगिबगी पेमेंट प्रूफ हाइगद्रा दुमतंग इनबॉक्स ता शेयर तौबिरमो अदो अतोपा डेविड कॉन्सम अदुगे वायरल कंगलै पाक सुमाइना हाइतारेको अदुम लोइना शेयर तौबिरमो अदो अचुंबा आंसर दी नंबोल एसडीओ जे ओइदुनिको ओके डायनाथियम जे दी हाना दी लोखले अदो कैगुंबा डायनाथियम जे अखोइगी इपोमगी व्यूअर सब्सक्राइबर नत्रगा कअगा येंगमदबो ओइरमगदी एलिजिबल ओइरिदुनिको अदो मखादा पीरिबा अनी हुम जे लोखलकदुइने अदो यारगैदी डेविड कॉन्सम जिन नंबोल एसडीओ नंबोल डेविड कॉन्सम
ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯦꯕꯤꯠꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯊꯥꯖꯟꯕꯤꯔꯛꯎꯀꯣ ꯌꯥꯔꯦ, ꯌꯥꯔꯦ, ꯌꯥꯔꯦ. ꯀꯩꯒꯨꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯗꯥꯏꯅꯥꯊꯤꯌꯥꯝꯒ ꯚꯥꯏꯔꯦꯜ ꯀꯪꯂꯩꯄꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯤ ꯍꯥꯏꯖꯈꯤꯕꯗꯣ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯗ ꯀꯩꯒꯨꯝꯕ ꯗꯥꯏꯅꯥꯊꯤꯌꯥꯝꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯀꯁꯇꯃꯔ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯚ꯭ꯌꯨꯋꯔ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯀꯅꯤ ꯑꯗꯨꯒ ꯗꯦꯕꯤꯠ ꯀꯣꯟꯁꯝꯗ ꯑꯃꯨꯛ ꯆꯥꯟꯁ ꯌꯦꯡꯒꯅꯤꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯍꯥꯏ ꯊꯤꯌꯥꯝ ꯑꯣꯀꯦ 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 Okay, ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ, ꯄꯦꯃꯦꯟ ꯀꯩꯁꯨ ꯄ꯭ꯔꯨꯐꯇꯣ ꯀꯥꯏꯗꯦ. ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯄꯦꯃꯦꯟ ꯄ꯭ꯔꯨꯐꯇꯣ ꯍꯥꯏꯐꯦꯠ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯊꯥꯖꯟꯕꯤꯔꯛꯑꯣ. ꯁꯨꯃꯥꯏꯅ ꯐꯣꯟ ꯅꯝꯕꯔꯗꯨꯒꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯆꯦꯛ ꯇꯧꯖꯅꯕ ꯐꯦꯁꯕꯨꯛꯀꯤ ꯏꯟꯕꯣꯛꯁꯇ ꯑꯗꯨꯝ ꯏꯟꯕꯣꯛꯁꯇ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯣꯏꯅ ꯗꯦꯕꯤꯠ ꯊꯥꯕꯤꯔꯛꯑꯣ. ꯀꯣꯟꯁꯝ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯖꯟꯕꯤꯌꯨꯀꯣ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟꯠꯂꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯐꯠꯂꯥꯎ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ Okay. ꯕꯦꯛ ꯑꯦꯟꯗ ꯁꯣꯝꯒꯤ ꯔꯦꯀꯣꯔꯠꯁꯤꯡ ꯂꯧꯁꯤꯜꯂꯤꯑꯕꯀꯣ ꯑꯗꯨꯅ ꯇꯥꯏꯃꯤꯡꯃꯛꯇꯤꯁꯤꯗ ꯍꯧꯖꯤꯛꯃꯛ ꯑꯥꯏ ꯃꯤꯟꯁ ꯂꯥꯏꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯅꯥꯎ ꯗꯦꯕꯤꯠ ꯀꯣꯟꯁꯝꯁꯨꯀꯣ ꯍꯥꯏꯐꯦꯠ ꯃꯤꯅꯤꯠ ꯑꯝꯇꯪ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣꯗ ꯏꯟꯕꯣꯛꯁꯇ ꯑꯩꯈꯣꯏꯒꯤ ꯆꯪꯕꯤꯔꯛꯑꯣ inbox ꯇ ꯐꯦꯁꯕꯨꯛꯀꯤ ꯑꯗꯨꯝ. ꯏꯟꯕꯣꯛꯁꯇ ꯗꯦꯕꯤꯠ ꯀꯣꯟꯁꯝ ꯅꯝꯕꯣꯜ SDO ꯈꯨꯝꯈꯤꯕꯅꯤ ꯑꯗꯨꯒ ꯐꯣꯟ ꯗꯥꯏꯅꯥꯊꯤꯌꯥꯝ. ꯅꯝꯕꯔꯗꯣ ꯊꯥꯖꯟꯕꯤꯔꯣ ꯗꯥꯏꯅꯥꯊꯤꯌꯥꯝꯁꯨ ꯑꯩ ꯁꯤ ꯅꯝꯕꯔꯅꯤ ꯁꯤ ꯈꯨꯝꯈꯤꯕꯅꯤ ꯍꯥꯏꯔꯒ ꯐꯣꯟ ꯅꯝꯕꯔꯗꯣ ꯊꯥꯖꯟꯕꯤꯌꯨ ꯄꯦꯃꯦꯟ ꯔꯦꯀꯣꯔꯠꯇꯨꯗꯤ ꯍꯣꯔꯦꯟ ꯈꯤꯇꯪ ꯇꯞꯅ ꯊꯥꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯧꯖꯤꯛꯃꯛ ꯊꯥꯖꯟꯕꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯥꯏꯃꯤꯡꯕꯨꯗꯤ ꯂꯥꯛꯈꯤꯅꯤꯀꯣ ꯉꯥꯛꯇꯪ ꯂꯩꯔ ꯊꯥꯕꯤꯔꯛꯑꯣ ꯂꯥꯏꯚ ꯃꯇꯨꯡꯗ ꯑꯣꯏꯔꯁꯨ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯅꯕ ꯍꯥꯏꯇꯥꯔꯦ ꯔꯦꯀꯣꯔꯠ ꯂꯧꯍꯧꯕ ꯅꯨꯡꯉꯥꯏꯅꯕ ꯊꯥꯖꯟꯕꯤꯔ ꯊꯝꯕꯤꯌꯣꯕ ꯚꯥꯏꯔꯦꯜ ꯗꯥꯏꯅꯥꯊꯤꯌꯥꯝ ꯀꯪꯂꯩꯄꯥꯛ ꯀꯣ, ꯃꯊꯪꯗ subscriber. ꯐꯥꯎꯕ ꯑꯣꯏꯁꯅꯨ ꯌꯥꯝ ꯅꯤꯡꯍꯟꯅꯕ ꯗꯥꯏꯅꯥꯊꯤꯌꯥꯝ ꯇꯧꯒꯅꯣ. ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯀꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝꯒꯤ ꯁꯨꯃꯥꯏꯅ ꯁꯤꯟꯖꯕ ꯂꯥꯏꯐ ꯃꯆꯥ ꯑꯃꯇꯪ ꯁꯤꯟꯖꯕꯀꯣ ꯄꯤꯛꯄ ꯆꯥꯎꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯅ ꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯑꯩꯈꯣꯏ ꯀꯨꯏꯅꯁꯨ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯑꯝꯇ ꯐꯪꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯖꯔꯒ ꯃꯌꯥꯝꯒꯁꯨ ꯑꯩꯈꯣꯏ ꯑꯐ ꯐꯠꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯃꯗꯤ ꯄ꯭ꯂꯁ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯆꯍꯤ 3 ꯁꯨꯖꯜꯂꯛꯄꯒꯤ ꯅꯨꯃꯤꯠ 3rd anniversary ꯌꯧꯁꯜꯂꯛꯄꯒꯤ ꯑꯗꯨꯒꯤ ꯇꯥꯡ 10ꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯟꯗꯛ ꯂꯥꯛꯏꯕ 20 ꯂꯥꯛꯏꯕ 20 ꯃꯦꯁꯤꯗ 20 ꯃꯦꯗ. ꯁꯤꯒꯤ ꯃꯌꯥꯝꯗꯁꯨ ꯄꯥꯎ ꯄꯤꯖꯅꯤꯡꯕꯒꯤꯀꯣ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦ ꯈꯔ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯈꯔ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨ ꯃꯌꯥꯝ ꯅꯨꯃꯤꯠꯇꯨꯗꯁꯨ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯂꯩꯕꯤꯌꯨ ꯁꯤ ꯍꯥꯏꯖꯒꯦ ꯌꯥꯔꯅꯤ ꯀꯩꯅꯣ ꯇꯧꯖ. ꯁꯨꯝꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯁꯤꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯕ꯭ꯔꯣꯗꯀꯥꯁꯠ ꯀꯣ ꯀꯣꯟꯇꯦꯁꯠ ꯒꯤꯐ ꯑꯋꯦ ꯀꯣꯟꯇꯦꯁꯠ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯌꯦꯡꯈꯣꯝ ꯂꯤꯡꯖꯦꯟꯕ ꯑꯗꯨꯒ ꯁꯤꯀꯟꯗꯔ ꯔꯥꯖꯀꯨꯃꯥꯔ. ꯃꯔꯨꯞꯀꯤ ꯃꯤꯡꯅ ꯁꯤꯀꯟꯗꯔ ꯔꯥꯖꯀꯨꯃꯥꯔ ꯀꯣ ꯑꯗ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯃꯌꯥꯝꯕꯨ ꯁꯨꯃꯥꯏꯅ ꯈꯣꯏꯔꯝꯖꯒꯦ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯒꯦ Thank you ꯂꯥꯏꯚꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯏꯄꯣꯝꯕꯨ ꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯐꯤल्म ꯃꯌꯥꯝꯁꯨ ꯊꯥꯒꯠꯂꯤꯗꯅ ꯑꯗꯨꯝꯇꯪ ꯌꯦꯡꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯦꯅꯤ ꯑꯦꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯍꯟꯅꯤꯡꯕ ꯃꯤꯟꯁ ꯂꯥꯏꯛ ꯁꯦꯝꯗꯣꯛꯅꯤꯡꯕ ꯑꯦꯅꯤ ꯐꯤꯗꯕꯦꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯅꯤ ꯐꯤꯗꯕꯦꯛ ꯂꯩꯕꯤꯔꯒꯁꯨ ꯑꯩꯈꯣꯏ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯏꯟꯕꯣꯛꯁꯇ ꯑꯦꯅꯤ ꯇꯥꯏꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯚꯤꯖꯤꯂꯦꯟꯠ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯖꯩꯀꯣ ꯑꯗ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯕꯨ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯣꯝꯒꯤ ꯐꯤꯗꯕꯦꯛꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯂꯧꯖꯒꯦ ꯊꯦꯡꯛ ꯌꯨ